ISTV की मणिपुरी पाव मियंग ताबिरिबा पुनमकपु तरामना ऑक्सरी हौजी अहनबदा मरुइबा पावसिंग इचाउना सोहलबा मियोइसिंगिदमक मणिपुर की गवर्नर ना महाके स्टाफ सिंगा लोइनना नोमगे तोलब कथोखरे इम्फाल इसकी कैराव केंद्रदा युम लिसिंग अनि हेना इसिंगना थुंजिनख्रे खुदकी ओइबा तेंगबांग सिंग फंगदबदगी मियाम खोइसाउनरे Sajing karamda turel torban kai betegi miucha kaya ising ichau ki awaba mayok nari amadi minister latpau hawki pamati local MLA karam syam na suhak thengani ingsin kre hauzik mapong ipa pau pizari isau na sohalaba mioi singi damak manipur ki governor na mahaki staff singa loina na nomage tolop kathokre miyam na su angamba mateng pangbiu haina apel tarakli Rajbhavan na pangthokiba pawgi mifum amada Manipur ki Governor Dr. Nazma Heptulana wafam asi laukthokibani Governor na makataraduna mayamna mating pangba nungaina ba lagliba ningthokaba numita account hangdoktuna miyamda khangalagani leminariba singi marakta awaba tarakpa matamda mating pangba haibasi ekhoigi tawpham thokpa thodangni Hauzik oiriba ichau gi phibam asi Union Home Minister amadi Donor Minister da khangan khre ichau asi hanthakhraba matungda makhal makha kaya gi laina sandorakpa yabagi oithokpa leibana hiram sigi matang da State ki Health Minister amadi Chief Minister unaduna watana khre handak thokliba ichau asi Tuel singi catchment area da umang kok thokpa amadi tongan tongan be hiram singdagini masidagi ngakthoknaba ikhoi uwa thajanba changi tungkoiba policy semduna matungda amuk thoktanaba thabak paikhatnaba su bari leinaba singda khangalagani haiki hayang pangthokadawriba it kamari lenena governor na mahak masagi oinadi miyamna awaba taringeda kumai harau pangthoklaroi miyamna su tangai fadana pangthokpige haiba tarabadi atopa miyoi singda nungairoidaba mawongda pangthokpiganu haiki to donate 1 day's salary for the governor's relief fund for those flood affected people, and my entire staff of Rajbhavan is also contributing 1 day's salary to it, and I want other people also to contribute, that we can, through this, we can help those people who are suffering, and if they need any help, and through you I make an appeal to the people, those who can afford to contribute whatever they can. Imphal iski kairaw kendrada yum lising ani hena ising na thumjin khre khudaki oiba tengbang sing phangdabadagi miyam khoisaunare hiram sida report ama Imphal East District ki kairaw kendra gi manung chunba mapham manga da yum lising ani rom hena ising na thumjin khre I know zero Muhammad Kiagi Muslim along the Kaidani, Muhammad Sigi I am also wishing a loin of the Yum the music was state disaster response post over the Imhalis, the police business beyond the Kutan Sing the Tunjin Krababa from Singadi, Urup Kaino, the Yum Sohom, Kiangai Muslim, the Yum Sate Yankai, Kiangai Awang Pata, Yum Samri Yankai, Kairo, the Yum Chatu, Amadi, Urup Maning, the Yum Samaga Yankai Romni. Sing the Tunjin Lake Krabamiam Sing, Sapagado from Singa, State Disaster Response Force, the Uksho Air, Amadi, Impaniski Additional SP Ops, Kumarjiki Kambu Amana, Mioshingadu, Sapagado from Singa Putoki Tabaksing. Locally. Kiangai Muslim ki Kongutre Longaban Hokiba Tang Traum Duda, Kaibadigi, Yum Singadu, Tamatana Ishinga to Jilakibani, Mayangdagi Home said disaster response force no Miyamadu Sapagadova, Maham Singa, Motobo and Ishina Duna Putoki Tabaksing, Doduna Lakibani, Masayutagi Taruk Suba Air and Motobo and Yamasu, Sinaduna Miyam Singadu, Kanbagi Tabaka, Saruyari. Isok Tokton Avatar Miang the Masi Power, Sarkar, Marine of Music, Amatalata, Kiangi Social Development Organization, Advisor Abdul Wahibna, Luaitawa, Ondorli,
हौजिक फाउबगी स्टेज दा हाइरिबा रिलीफ हांगना लाइरिबा ओबीसी बॉयज हॉस्टल दा लाइरिबा इमुंग सत्रे चनिपान लोइना ना अमदि उरुक खुनौगी प्रजा सिंह अमदि क्यांगै मुस्लिम के प्रजा सिंह सराउंडिंग दा लाइरिबा मफम सिगे प्रजा सिंह गा पुन्ना लाइमिनरिबा हाइरिबा बॉयज हॉस्टल सिसु हौकिबा ngarang numidangi hauraga ising thumjilakpadagi hojik laifam laitaduna hojik mafam amada escape tawba yaunare army personnel sing amasung additional SP Imphal East ki hairiba makhoi natana kanagumba ama fawba mafam sida sport sida laaga लाइबक थीरबा प्रजासिंग की दमकता वहंग हम हो वहंग बीदबा मसुंग खुदोल हम हो तंबीदबा हाइबसी अखोइदे यामना नुंगाइतबा फावे इसिंग सागला वाबसी थोक्तिङाइगी मांगजोनोना लोकल एमएलए अमदि मरि लेनबा म्यूसिंगदा मतम चाना पिखिबा पाउसिंग थबक ओइना पांथोकपेमलेबदि ngasi isawi थौदोसी थोरमदबसु याय हाइना फोंदोरखि अखोइना मै सरकार की मेसिनरी सिंग अमसुंग सरकार की एसडीओ अमसुंग डीसी पाउ फाउननबा होना मतमदा फोन पाइखलक्ते हौजि फाउगी ओइना सु पाइखलक्ते एसडीओ साहिब काइब नुमित की नोंगालगा अयुग लागमी क्लब अमो ओइना मफम सिदा लैबगी एप्लीकेशन सिंग सबमिट तौई अदुदा सबमिटेड रिसिप्ट तौखि बट अदुबु थबक ओइनादि हौजि फाउगी ओइना पांथोकपा लैते स्टेट डिजास्टर रेस्पॉन्स फोर्स की सब टीम कमांडर आरके मोमोना फोर्स असिना ngarangdi hona mi karmi thabak sing paikatuna labli hojik phawda mioi seniungi mathakta safagadom hom singda yonkhre makatara su mi karmi thabak sing isawgi bibem masigi matungina leptana sathaki gani haina phongdoroki maximum koi 200 koi smaina koi rescue togum jare koi hojik makata na du rescue satha jagini akoi main power je actually 117 round about lay adu koi 10% only 34% lay bunina koi de yam why manam de kenoda 10% yam dabina koi na kainda koi smaina disaster nung thola kandadi koi na koi only 10% sina bunina koi de yam wa ma Peroina Manipur da hokki basahi ahu mari rongi mawang degi nungju tha matam het lakwaga ising thumbugi awa basi tatna ma bayunari masigi matang na Manipur go mera akhana me masang dona long term solution pokpu yagado policy ma semgi darkar oire pawdang jeriba jigadan semga loina imo ISTV kyangi muslim awang lekai मफम अदुदा इम्फाल ईस्ट डीसी ओइरिबी टीएस सित्रासु लाक्तुना इचाउगी फिबम यंगसिनख्रे वाटर रिसोर्सेस मिनिस्टर लेटपाउ हाउकिपना चजिंग कराम अमदी मसिगी अकोइबदा इसिंग इचाउना मरम ओइदुना अवा अना तारबसिंगी फिबम यंगसिनख्रे मिनिस्टर की खोंसत अदुदा कंज्यूमर अफेयर्स मिनिस्टर कराम श्याम एमएलए ओलुखोय कमिश्नर दिलीप सुसरुक याकी चजिंग कराम की तुरल तोरबान कारिबा मफम थिंगना बहोनगनी हाइना मिनिस्टर लेटपाउ हाउकिपना हाइख्रे मेनगी एवरी रिसोर्सेस अखोई लेजब पोट अखोई थादरी अदो लाइबक थीबदी मसिगी अकनब साफु इरई अकनबा कनोसिना थिंगबल ओरमदा सिदा मुक फाग पुगिबा अदुबो अखोई हनबल इतना अखोई होनगनी सरकार की मणिपुर सरकार की अमदी अखोई की ऑनरेबल मिनिस्टर माई केंद्र की एमएलए अरेगी वाटर रिसोर्सेस की डिपार्टमेंट होल स्ट्रेंथ लाक्तना लेरी ए सामक्सु हाइबदी हजिक प्रोक्लेन अनि अमा हाइनदना लाए असोम साइडगी अमा लाकने सिदगी अमा लाकांदा वाना याद्रमिना सिगी रोड के पाइप से फुरगा अखोगी एंटायर पुलिस की ट्रेनी सिंगसु लान संजन थोंग थिंगबद बाइना होम डिपार्टमेंट सुमरांग काइना मेन पावर वाट पनते इरई से खितंग कनमंदना तौबनी अखोई खोंसत अदुदा सरुक याखिबा मिनिस्टर कराम श्यामना सरकार असिना हौजिक तुरेल तोबान कारिबा असि थिंगनना बहोतनबा याबा होतनरी तुरेल की इसिंग इसेल कनमनबना खुदक्ता मियामगी अपाम्बा अदु थोंगनबा ngamdabani फोंदोखि मैक्सिमम अदि मणिपुर सरकार की साइड की पुलिस की फोर्स अदगी लैरिबा लोकल की वॉलंटियर्स अदगी अखोई इसा की साइड की सरकार की साइड की होनबा याब होनरगसु इसिंग की सेल से यामना कनमना मरम ओइदना अदि इसिंग थिंगबा ngamdabani लंगथबाल केंद्र की मनुंग संबा चजिंग करामदा तुरेल तोरबान काइखिबा अदुना मरम ओइदुना मियोय कया इचाउगी अवाबा मायुकनरी अवाबा ताराबसिंगी दमकता केंद्र के एमएलए सु ओइरिबा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर कराम श्यामना हक्थेंगना चतुना खुदकी ओइना मतेंग पिबा होख्रे तुरेल तोरबान काइखिबा मफम सिंग चतुना मिनिस्टर ना यंगसिनखि अमरुंदा चजिंग करामदा तुरेल तोरबान काइबा दुना मरम ओइदुना मदुदगी सेंथरकपा इसिंगना वांगोई केंद्र की मफम सिंगदा नौना अमुग इसिंग थुमजिलकपदगी मियोय कया लाइफम लेतदुना रिलीफ कैंप ता चंगजफम लौदुना लेरे केंद्र के एमएलए लुखोइना अवा अना तारबसिंगे मतेंग पांगनना बसतुना यंगसिनख्रे रिलीफ कैंप ता लेरिबा मियोय सिंगदा खुदकी ओइना दरकार लेबा पोटलम सिंग पीबा होख्रे
इम्फाल जिरी लंबी की सरुक कया हौजिक मरी लेनबसिंगना सेमजिनबगी थबक चथरबसु नोंगसिंगी फिबम फत्तबा अमदि लंबी सेमलिबा मफमगी सरुक अदु अकनमन नतबना खुदोंग जातब कया मायोकनरे ngasisu lambi semlingeda chingning khairakpadagi thabak suba sinmising mafam adudagi chenthoknarakkhre haire thogdok aduda asok apandi yaukhide haire Numit marini ki mamangda Imphal Ziri lambi gi ke sinam amadi ti laijang ani gi marakta meter sahumlom hena landslide thokpana maram oiraga mafam aduda banduna leiriba gari samri rong gi driver amadi handyman sing awaba kaya mayoknare Imphal tamna lakpa gari sing adu landslide thokibana maram oiraga sana thakna na ba chinjak ising amadi dak langthaki awaba kaya mayoknare makhoi gi marakta hujik mioi kaya amadi ana ayek yaure mafam duda leiriba driver sing amadi handyman singna phongdorakpada sarkar amadi mari lenaba transporter union singna makhoigi yengbiraga Bisnupur fauraga tupul lambida darkar laiba potlam sing pusil birak labadi kharadi saphagani Zairak sida nong singi pibam phatabana maram oiraga bulldozer amadi atai JCB sizinaduna semjin bohat arabasu numit kharani jangki gadauri loinana makhata na singning khairakpana maram oiraga lambi sembada sizinariba bulldozer amasu akai atoi thokre Api mana masingju sida phamdabanina yang wara akhoi sida ju phangjalakre dukan ama ni khak leibanina ejo mojo waba more ado khaga kanuna akhoi driver union leiba akhoi mathak thangba leibina akhoi awab ji mating toragadi khoju khitang harawadra na khale Handaki nong asina Imphal amadi Valley area da natana singi district singda su sauna akai be pikre isawasina maram oiraga Tamenglong district ki Toksem subdivision ni manung sanba long zone amasung kaikau khul anigi phauna bagi amatangar ba hanging bridge isauna senthakibedagi long zone village amadi mafam amataga ataiga samnaba ngamdana leire Thonga si haukiba sahi lisingani taramari da barak turel gi mathakta sakibani Longzon village ki khunja singna athuba matamda mari lenaba authority na thonga si semjin binaba pukning singsilakle Ziribam district tasu handaki isaw asina amangata kaya thoan khre isaw asina mayok nariba tongan mafam sing or Ziribam working journalist yungi president NG Biswajitna lusing matim amana hakthengna na yangsin khre khongsat atuda Dibong Kalinagar Islamabad Dibong Karong Hilghat Gram Panchayat amadi Kamaranga da satuna yangsin ke khongsat atuda Islamabad ki mafam sing ising thumjin kibadege mafam anida relief camp hangdokli haina Dibong Gram Panchayat ki pradhan RK Nobin Sana na phongdorak Amaromda Sonapur Gram Panchayat ki yum kharasu ising da lukre masgamari lenana Sonapur High School da relief camp ma hangdokre haire Tim asina Hilghat Gram Panchayat ki manung sana leiriba Kamaranga Muslim khulda yum humphumdo ising na luptuna leiri hairi loinana taramanga romdi ising na chenthakibada yaukre haina Pradhan Abdul Sufas na phongdorakhi makhoi sing asi Zirigat High School da hangba relief camp ta sangjafam lawduna leiri Manipur sarkar ki maikaidagi karigumba mateng amata phangdrabasu Adhyaksha KS Janaki SP Ziribam amadi Azuka gi maikaidagi cheng hawai amadi thaknanaba afaba ising phangali hairi Khongsat asiga mari lenana All Ziribam working journalist union gi president Biswajitna awaba tarabasing asigi yangbiraga athuba matamda mari lenabasing na paikhatfam thokpa thabak sing paikhat pinaba pungning sing sinki makna makha taraduna khongsat aduda PHET department ki official sing unaba janglubada pung taramathoi makhai taraba phawbada office so lon badana tana staff ma phawba thiba khangkidi haiki Nakalamaram da DC Ziribam na lusing batim amanasu Ziribam gi tongan ba mafam sing da isauna sohala ba mafam sing hakthengna na yangsin ki khongsat adu da SP Ziribam amadi Ziribam Municipal Council gi officer su saru yakhe
Ising isauna maram oiraga Manipur gi lam biga chamarom Assam rom da tinki gadawre hiram sigi matang da ikhoi gi jiribam correspondent Rosimalana hakthengna satuni yengsilubada Helgahat Gram Panchayat ki manung sana laiba Kamaranga Muslim khul asdalai riba khoichoi thupfai riba mafam asi Ziri Turel na khul asigi mayai chapchana laibani adubu isauna maram oiraga biga chamarom gi lam Assam lomda pusin kiba yabagi fibam da laire hiram sigi matang da All Jiribam Working Journalist Union gi President NG Biswajitna phongdorakpa wafam oiriba lam kamangha soi tu bhai ba phom asi takhibana hajik sam state ki mafam da tingare masida Manipur government na mieng amuktam changhaningi asukyamba asoba ising isau ama tho asigaw da Manipur government Amaram da Ziri News Network ki editor in chief MD Malin Sarkar na nongkana subana maram oiraga khoisoi thupki mafam sing ising na thumjin kibana kulasigi lamsing su Assam da tinki gadore maram aduna Manipur Sarkar gi makaidagi atuba matamda miyeng sangbiyu haiki Handaki ising isaw na Imphal West District ki manung sana laiba khungang sama humudra taruk ki manung da sama taruk ti isaw gi awaba mayok na duna district asina khwaidagi chawna isaw gi awaba mayok na ba oiri haina district asigi DCN Pravin na phongdokre ofam asing asini midang mahaki office da pawmising unaba amada phongdokibini makna makhatara duna isaw asina maram oiraga district asigi yum lising amachanirom thumjin khre district asigi khwaidagi chawna sokliba mafamna wangoi amadi langsangni haire hojik phawbada district administration gi maikay digi cheng quintal lising ama hawai quintal sahum kuntra amadi acha thau 250 ml yumthong lising ama zanirom da phangan khibaga loinana kangkhal candle amadi tripal na singba kaya relief camp hangdok liba mafam ni phumari da phangan khre haiki amama ising tawgi ke dobu kano do thorang tongno bain kham jara do PhD gi site gi hojik kem sing dam lekai lekai sida thangna bi sing pinaba tabuk so khoi ngarang gi hojakre aduga mahut ki site gi kem sing sida bio toilet si muti gi thong so ngarang gi hodana hoji phaugi sing chaw numaram moidna tholoi awa ba khung cha do mayam se masi thengna ba hona ba khoi kan hona jari Imphal East ki news ekon mapada kai khiba Imphal Turel gi isingna haidoraktuna khongman gi mafam kaya da thumjilakpadagi khongman zone 1 le Dhananjoy physically handicapped residential English school leriba physically challenged oiraba mahiroi sing laibada kudongcha dabadagi ngasidagi suti thadoktuna mayum dahlan ba hokre school asiki secretary H Gojendra na mahiroi sing ana ayak yaksilapana maram oiraga kudongcha dabakaya mayok narakpadagi suti thadokpani haiki Isauna sohalaba kai samthong kendra gi mafam singda BJP kai samthong mandal na sinduna cheng amadi jana thakna ba polam kaya yanthokre Act is Policy Committee Manipur gi convener RK Sibsandrana relief ki oina kai samthong kendra gi pitharak pa polam sing miam da ningthini yohaningi kendra sigi PDS ki seng tha ahom lom phangan khidaba kari maram gi no haiba mari lena ba singna sengdok haningi miam gi phangjaga da ba polam sing mari lena ba singna ningthina phangan biu haiki Bisnupur district ki manung sana laiba nambul kendra gi isauna sohalaba mafam tarukta Manipur Sarkar gi maikai degi sana thakna ba amade nongmada sangraba yadraba polam kaya yanthokre polam sing yanthokpagi thoram aduda district asiki DC Pawan Yadav BJP Manipur Pradesh ki Vice President S Basanta ADC Bisnupur and Gojendra Nambol Municipal Council gi Chairperson CS Basanta amade atai official kaya su saruk yakhe DC Pawan Yadav na PHED gi maikai degi su aphabat thakna ba ising yanthokpada natana Health Department katanaga tongan ba lainatina kaya dagi ngakthokna ba medical camp sing athuba matamda pangthoklagani haibagi thajaba pikhi Sarkar gi maikai matam sana tengbang sing pibirakpada lamdam adom gi miyamna sarkar gi official singbo thagatki Laingak na thabak tawbada matam sana tawdabadagi torban kaibani awaba tarabasingi daita laingak na pugadabani haina wangkai kandragi MLA Akram Henry nangasi ising isawgi awaba tarabasingi phibam yengsinbada phongdokre
Wangkai angom lekai da leiba Wall Club Nongmaibung ESU Club amadi Mason Lane gi akoiba Citizens Club amadi SAYC Modern College da punna sengbek sahumni fu amadi Hawaii bek kuntare yan thokre Henry na makatara duna lengak asina retaining wall challaga loisin dabadagi ising pathorok tuna torban kaibani matam chana loisin bina ba haibada takhidabani awa ana tarba matamda angama thau sabana miyamgi awaba kokhan mangam loi phongdokhi Implement the legal hair ka dunga tani chima kama amda bani yara roi bom naya gi propaganda to natti government pare ma koina government pare na government ni thabak to bi usi pasal le dana le ki bi ma am sa dana ekta opposition rule na da bida government se ka do pi di no ne ka law ni se saka ba ngam dana to pi ekta ko sama ngam to na lo Tudel kongnung tengthok na ba season na kiba lupa crore sama yang khairom manghal le haiba handaki isaw asina takle haina Sip Sena Manipur Unity President M Tombina Phongdokre wafasi babu paradale ba party asigi office ta pangthok pa pawgi mifam amada mahakna phongdokhibani M Tombina chahi kudingi thokpa isaw dagi kange hairabadi tungkoiba policy semnaba thorang paikhat kadabani Tudel torban wangna tholaga mathakta koilas tharabadi kharamakha kanagani masigi mathakta Imphal manungda chenba Tudel Singh isel thaidokna ba hotnaba chungani handak takiba nong asi numit humnirom khaktani mapung phaba nongjo tha matamda tha homlom leptana nong tagada bawadiba asida gari thoklagadagi haiba mi painingai ni paleba government asina Tudel torban semlibani haiduna lupa crore thadakiba adu manghale Sip Sena na isa wasida laikidaba mioi singi mafamda awaba phongdokle party asina miyamgi awabada angama thakta mateng pangani haikhe amaga yankhai gi matakta cross tongdara Tulen khumum teng bagi madu gi tingliwa pasha singdo isha wasida tae madu karim kana dre na hai Sip Sena na hai banate ising isha wasina hai bani Sairak sida Bisnupur district ke manung sanba moirang singai pata ing singba zatkiba nupa amasu isingna janthakibadagi lekhidre haire mahaki maming laisangbam Sanjit Kawi sahi kuntra marirom sure moirang turenban lekai de leiba laisangbam Ranjit Singhi macha nupani haina apunba moirang lomilupna thadorok pachero lamana khangalakle Muslim Isilinaw Singi Oiba Khwaidagi Chawba Kumai ama oiriba Idul Fitr na lakpada Manipur Pradesh Congress Committee ki President TN Haukipna Manipur miyamda maru oina Islam lining chatpa Musalman Isilinaw Singda yaipa paujel pirakle Nimit asina lakpada nunga yaipaba nungsi sanana hingminaba santi level lamdam ama purakpa oirasano haire amaromda Hana Deputy Chief Minister oiramba nungba Assembly Constituency ki MLA gaikhangam nasu yaipa paujel pirakle Nimit asina lakpada Manipur da hatna sunaba kaya thadokna duna nungsi na hingminaba chawkhatpagi lambida hena khumang chawksinba nungai yaifaba amasung santi leiba lamdam ama purakpa oirasanu haire Muslim singi senglaba sakhen tha loiraga pangthokpa Idul Fitr ki kumhaina lakpada Northeast India Development Party na awang nongpo ki maru oina Manipur da khundaminariba Islam lining satpa Muslim miyam pumnamaki mafamda yaipa paujel pirakle Kumai asina lakpada khundaminari ba phurp khudingmak amana amabu ikai khumnabaga loinana channa sinana laimina duna chawkhatpa mithoi mihenba leibak singka hidana ba ngamnaba amade chawkhatpagi lamda amata oina hotnamina duna ing tapa khunai ama ohennaba taibang mapu alagi mafamda thawni minarasi haina NEIDP na yaipa paujel pirakle hauzik marakthana break amatang laujari chabada hauraba haksang soktaba bohagi mustard oil the taste of Assam distributor oining basingna mobile number +917578007064 Guwahati da contact tobirak bu yagani bohagi mustard oil 2018 sida aina bahai president ina ina gulumai ba ko sida SPMT ki faculty singya jong ting Jamila Zamai Papu Basi KTC BYS PMT Coaching Center NCW my critical in the BYS PMT representing and be a part of BYS PMT. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti lakliba June gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Novel Furniture Monsoon season ki oina Novel Furniture Imphal na Manipur miyam da Mega Furniture Sale Shahadani fu fawgi discount pizari asida
नतना मॉड्यूलर किचन खक्ता ओइने लेबीबा मतंदा डाइनिंग सेट अमा खुदोल ओइने पंगजरी नसिमुक लेंसिन बिरक्सी मोबाइल फर्नीचर क्वा किचन नियर इम्फाल कॉलेज एपटेक लर्निंग सही कुंट्रा एन एक्सपीरियंस लेरबा मुंबई दिल्ली बेंगलोर लेबा एपटेक सेंटर सिंगा क्वालिटी सब मानना इम्फाल द प्रोफेशनल कोर्सिंग हाइबडी एयर होस्टेस एयरपोर्ट ग्राउंड स्टाफ टूरिज्म मैनेजमेंट स्पोकन इंग्लिश सर्टिफाइड कंप्यूटर कोर्सेस ने एकोगी एड्रेस याकोल बिल्डिंग सिंगमी पार्किंग इम्फाल फोन नंबर 7085440528 Vinashya Coaching Center, the best and the only trusted coaching center in Imphal. Vinashya Coaching Center gi oja singa aina exam gi sem saba matam da yamna mating pangbiki aduga PCC degi aina phangki study material regular mock test suggestion na chingba sing yamna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solak padagi puju singattaba hakchang choktarba tumma chaba yaraktaba khong hama nungayaktaba singidamat amatta naiba upaidi Jolib Syrup amasu Jolib Capsule with chanmina sinabiyo. Greg John di tatatis ko na isdi. Mamal sumapaling chamane yo sumangaro pista sa laban nila. Ado sumatagta supalink footing yo ofang mayamon pili sidi. Bas electric drum motion bagum na yoti sinbayar. Dudi sanagi mohut yang na sinbayar. Bohagi mustard amari refined oil, the taste of Assam. Bohagi oil chabiu karupati oibiu. Masida sunatana lagi cotton rice mayam amasu lejari. Adongi manak nakpa store dagi pangbigani. ब्रेकी तुंगदा तराम नोक्सरी मखाताबा पाउदा हयेंग पांगथोकदौरिबा इस्लाम लाइनिंग चटपसिंगी ईदुल फितर कुमहैगा मरी लेनेना खुंद्राकपम केंद्रगी मनुंगसना लेबा पुरुम पांगल ताबिगी खुंजासिंगदा केंद्रगी एमएलए लोकेश्वरना युम खुदिंगमक्ता चेंग केजी तरा तरा पिनना बखुसनख्रे दोलाई थाबी जिला परिषद मेंबर निंथौ खुंजम सना तोमनसु युमथोंगी ओइना अचाथौ बटल अमम मतेंग पीख्रे खुंजा अमना एमएलए अमदी परिषद की थवंग बुथागत पफंगदोखी मणिपुर यूनिवर्सिटी की वाथोक सेंटर न अथुब मतमदा खुथिंजन लोइसन होटनद्रबदी थोअनिंगदब साथीबा वाथोक कया थोलक पय हैना बीजेपी के स्पोक्स पर्सन सु ओरिबा वेटरन पॉलिटिशियन ओजोइना फोंदोख्रे कगवादा लेबा महाकी मयुमदा पांगथोकपा पावगी मिफम अमदा ओजोइना यूनिवर्सिटी असि हेक लिंखतपदगी महाका लोइना रखी हौजिक ओरिबा फिबम असि तराइना लोब चुमलोय वीसी अध्य प्रसाद पांडेना यूनिवर्सिटी असि की मनुंगा सिंगसेप थाजिनबा पॉलिसी कया चथरे मसीने इरांग थोअनबदा नतना यूनिवर्सिटी का माहिरो सिंग लापथोकनहले एकेडमिक एटमॉस्फेयर लेहनद्रे महाकी चथोक चसिन खक्तदा लुपा करोड़ निपालोम सिजिनखी हाइबसी यूनिवर्सिटी असिगी थौसिल मोट लेहाबगी खुदमनी हिरम असिगी मतंगदा एचआरडी मिनिस्टर अमदी मणिपुर गवर्नर दा आई बसेरोल पीदुना यंगसिनबिना हाइजख्रे लमदम असिगी मतिक साबा मियोय कया कांथोकलगा मिरमदगी वीसी हबलक हाइबसी इंडिया की नेशन बिल्डिंग प्रोसेस दा कायबा लाकने अथुबा मतमदा सेंटर न खुद थिंगजिंदुना थोकलिबा वाथोक असि लोइसिनद्रबदी साथीबा थोअनिंगदबा थौदो कया थोकलकपा याय हाइखी यूनिवर्सिटी की अनी की मरकता हौजी लइबा बीसी सिना माना तौनिंगबदा तौदना यामना मंगा कनबा हाई एंडेसनेस एरोगेंस अचौबा कोगी वाई कैटेगरी की बुलेट प्रूफ अम तोंजलगा कमांडो की ओसी अमना कोई सासोन चलायबदमा मणिपुर यूनिवर्सिटी दा अवांग बथा की एकेडमिशियन अमना एगोगी बीसी ओइबा से मणिपुर प्रजा पुनम की ओंथुंग लाइबुथिबनी लौमी सिंगना हेना सेंथोक लेनबा ngayopa amadi sasan loiba tangai phade haina Central Agricultural University Vice Chancellor Professor M Premjit na phongdokre wafam singasi University asigi complex ta pangthokiba numit humni chupna chatharakpa induced breeding of calves training program loisinmegi thoram da phongdokibani thoram aduda University asigi Director of Research Dr. Sri A. Srinivas Murthy, Director of Instruction Dr. S. Basanta Madi, Director Extension Education Professor Ratan Kumar Sahana, Maru Ebamithunglen Singh Oiki. Training kunmangana saruk yakiba thorom aduda wangang kiba singna lamdam asiki nga makhal kaya na hongnana yohaning bagi apamba phongdoki.
ngayokpana hena senthok leiba ngambata natana mapalamdagi pusilakliba nga sing asi hantanba ngamgani thorom adugi saruk ama oina saruk yakhiba training singda certificate su yenthokhi vice chancellor M Premjit na makhataraduna phau thabasu lepa yade adubo honglakliba climate asida farmers singna khangdaba kaya university asida laklaga tathok tasin tawnasi lakliba sahi lising ani kunithoi fawbada farmers singi senthok lambi hengat hanaba university asigi scientist kayana anoba method kaya puthokli makhata su angamba thaudang lauduna lamdam sigi lomi singi angamba thakta mateng pangani haiki Koirengai de laiba BSF headquarters sector counter insurgency operation sinduna nomagi oiba flood relief camp ama Imphal East ki hangang police station gi manung sana laiba maiba khulda pangthokre headquarters asigi medical officer Dr L Rajana lusing team amana tongan ba paradik singa ko samnaduna camp adu pangthokibani Relief camp atu leba mioi humpumari layang batana dara hidak langthak singlem na yentok kiloina thaknana ba aphaba ising suphangan ki amaromda kuntra manga suba BSF na su hokibe tangtara humdoida Imphal East ki flood relief operation da tongan ba khusukulai kaya puduna isau kanna bohna bada mateng pangki haide Bisnupur Police ki manung sanba upokpi maning lekay amadi loktak project ki mamang thangba saruk ki charoy lok mapanda lairamba yu sungpham amang asi Bisnupur district ki SP Jogasan Ragi miyang makhada Bisnupur Police ki apunba kangbuna nupilop Bisnupur upokpi apunba Maira Paibilop upokpi Youth Development Club amadi kada Bisnupur ki apunba khutpu amana thugay kre Mafam aduda yung liter satruk saknam bucket lisingama amadi hamay bora mari lairambadagi haidok tunamanghan kre yu thongbada season na ba potlam sing police na phagala kre hiram sida report ama Akoi khunda hidak yon bhaitare ni ani yummi ani khatang adaida kamaina tawuna moi sikarai dagi supply torok puno kanana tawuno no koi kun thigachare ko akoi ngasi smaina hauruga sangaji na koi changa ga anungi ima sing ko bisempogi koi paw hape phawajeraga sumai torakande lae la agana smaina koi khungni changin jarakpani adugo pasi sumai besinjabane nisagi poloma che thingdagadi akoi manipur che tangdu laitana leiba ngamaro ya bignakta akoi cha mayam punima khungjang che changsan minaba ngachi akoi excise department asina tawba thabak che mamang kaya dadi moigi yu thongbajing na che lauraga makoina excise department na paisa ka bani na government na kai haina hai ado aikoi hujikti excise department su yauna aikoi hujik thabak khongjang changbada akoi changthin minagani aduna aikoi hujik akoi gi government side da leriba aikoi gi panbiriba sarkar na su hariba nisari mangai mayam che khangbira banina makoi ga relation ama leina dagadi akoi su machi thingmangam ba haibase akoi khara wana thogane haibase masi wafam machi oi thamjaningi lisang sidna manipur da nisha thinggi polam kayama maira paibi amadi club organization kayana sangsilagli adubu dry state na lokthokpa state oiba taraga su manipur da thabak sumpham lufam leitabana maram oraga amadi laingak na scheme kayama pakhalabasu hariba potu phangdabana maram oraga makoi singsi adumak sungbagi maram da lai haibasini koi upai leiman tabdagi su gibane si thabakse hana degi kanoda kabuyati de jum palebako adaiduda moigi hanagi di khunda soyam thongnarame ba adaiduda dum mayam ge hallaman sing dum thongnabane ni khoisu laitabane na si thongu bane ba degi awa ba so tabe heman baduda migi maran mathum khara ton mane na kok nangai gi ne haina thongu bane ba holi pok da sarkar gi ne da kai gumom tus bang te isa chai kuntha ga mathoni to so ro bo kai gumom ta akoi gi hana puran dagi su phangak te hauji pok bang te sana tanabi budi lei bibra kamai ta tana bai bu housing loan phau bo bibiti akoi di lau phai mom lau snate adan dagi akoi so som hingna ngam nai kana do ni ngasi sangsilagli ba chauraba yu thongba ki factory ma thugaiba ngamba si excise department ki maikaida achoba maithiba mani haibasini asigumba manipur da nisha thingbi sangsilagba post sidaisida manipur lenga ki leiriba nisha ki problem thingna bi damaga thamiba department kyana support tobiraga manipur dagi sigumba dry state ni hariba manipur lenga asidagi nisha si maru phangna muthana bagi pandam si hodam ni sia wafam sini pawdam jari ba gana soyum khaibam ISTV news upokbi
Imphal West ki Maitramda UNACO gi nauna school sananaba urep uyung tambaga loinana administrative block amadi transport office ki building sangakre urep uyung tambagi thoram aduda speaker Y Kemchan tourism corporation gi chairman Dr Sapam Ranjan UNACO school gi chairman N Irabanta madi hanagi speaker Dr Hobam Bor Babu Susaruk Yaki speaker Kemchan na UNACO na hiram kaya da lauriba thodangbo apen ba phongdoki Education sector dasu achoba thodang laure lairik laisu tambada Manipur gi yamlaba sanpham mapalam da satkhigada adu UNACO gumba school kaya Manipur da lairabadi Manipur gi danatana mapalam gi mahiroi kaya mafam asida lairik tambala kani masina Manipur gi sel thum gi phibam da achoba kanaba amasu ehengani haiki Wahengbam Yumzau Lairembigi Laibungdan nauna sagadaba Wahengbam Yumzau Lairembigi Recreation Hall ngasi Sagolban Kendragi MLA RK Imona urep uyung tamkre MLA RK Imona Sagolban Kendragi mafam ayamba lamarang kaina lairaktabana nauna sagadawriba community hall asi ayambana mathol ani ohle miyamna semgat sagatpada mateng pangbiyo haiki Noma gi masing yam silaktre hariba Manipur poni ki maru iba sakta fam oiriba lamphel pat ki NIT ki campus ising isauna thunjin kibana maram oiraga mafamatu da sakta ramba poni sing uba phangkhidre ngasi ISTV news da lamphel pat ki akoibada koina yengba chatlubada hariba mafamasi ising na pumtum thunjin kibaga loinana sagol khara khaknatana atai uba phanglakhide Ising tumba yogdaba lampaki kasin amada masing yamdaba sagol khara sakta hoba urakhi amaromda sakta fam leitabadagi thorakpa oiramgani thajaba sagol khara de lamphel quarter area gi akoibada sorokta satpa thengna rakhi Imphal lagi kilometer sama kuntra mari lapna leiriba Hanglep subdivision headquarters hiram khudingmakta sothare ISTB Cookie Students Organization Hanglep Block Kaloina na satuna yangsinbagi khongsat amada masi thengna rakhibani yum chama kuntra rom taba subdivision asida primary health center police station SDO office Hanglep government high school amadi bank na singba amata function ningthina tawdre SDO office ama leirabasu office adu da SDO laktabada natana Assam Rifles na license kre police station maming tagi oina BDF ahum amadi constable amana senaduna lehawri primary health center gi oina suma famasida doctor amadi nurse raw na staff amata leitabada natana sahi amada doctor amuk aniraktagi hena lakte ana ek yaropa matamda kilometer kuntra hena khongna satuna anaba sing Churachandpur tana puna bahonari Hospital asigi building lanai mioi kharana laisinuna laire subdivisional asigi oina sariba mini stadium asisu quality control tawdabagi mami sauna tari bank ama lairabasu maming tagi oina leibana khudong saba amata praja singna phangdre hojik lairiba high school asi satra chani dagi na sahum phawa lairabasu oja tara taret khak laire masisu local gi anek pa oja sing oina sizinare hiramasigi mari lenana Cookie Students Organization Hanglep Block Vice President Administration longkhosai haukifna Hanglep constituency asi lisingama samapan yangkhaida Thanlon Assembly constituency dagi khaido rakhibani aduba hojik phawa awat panapik thalle Hiramasida government mijang sangbiyo haiki People from this area, every year epidemic broke out. Because of this communication and road issue, they always get suffer. If we are within Manipur, please hear my voice. Hum Suffer Trust Samadi Multi Country South Asia PIV Program Nako Amadi Manipur University gi mijang makhada YAALL na sinduna numit humni chupna sathagadaba North East Emerging Queer Leaders Summit ngasidagi Wahengbam lakai da laiba Aryan Theater da hokre numit humni sathagadaba Leaders Summit kamari lenana ya Olge founder Saddam Hanjabamna transgender singbo tongana thambibagi phibam amada lairiba asi kokhanaba summit asida tongan ba class lawgani haiki Ising isauna maram oiraga Mahabali umangdalai ba yong sing saningai thakningai leitabadagi awaba kaya mayok nare loina na manak nakpa mi taba mafam singda thorakpadagi khudong chadaba kaya mayok narakpa yabagi fibam lakpadagi singjamai vocational development organization na sillaga ngasi Mahabali umangdalai riba yong singi chana thaknaba polam kaya pikre organization gi president TS Suresh na yong sing asina kulakta sanglaktu na thorakpa yaba khudong chadaba sing adungak thoknabagi damak miyam na su angamba mateng pangbinaba apel Okay. Kangpokpi DC Dr. Rangita Balina Lusingba Tim Amana Kangpokpi ki Kali Khorada Laiba Chekhairaba mafam satuna yangsinkre mafam aduda lairiba miyo singidamak tolebari da relief camp ama hangdokre khudaki oina chana thaknaba polam sing mateng pikre
Biz Gupta Lasramna story screenplay amadi direction piba Thabaton Part 3 film gi yai fathauni thauram ngasi classic grande da pangthokre thauramada MLA Nahapam Indrajit film forum gi chairman S Mangolzau Kanglei Paki Mera gi chief editor Wangkhemcha Samjai yauna miyoi kaya saruk yakhi Biz Gupta na film asina society amadi lengak pairiba singi mari utkani haiki Applic Art of Manipur Sinai Rol the Liba Habis the workshop ama Sangai Pro Mamang Lekai Delebe Heritage Foundation of Mankind the Pangthokre Thauramada Sangai Pro Mamang Lekai Gram Panchayat ki Pradhan K Jayant Singh Heritage Foundation of Mankind ki President W Narendra Singh L Samjai Singh Padma Shri Awardee Thaurani Sabi Devi Manipur Human Rights Commission ki Chairperson Sobita Yauna Miyoi Kayana Saru Yaki More Ward number 9 Laiba Jaba Zero Children Home da Tengnopal gi DC Tombi Kantana Lupali Singyangkai Boy Kolom Pensin Singba Mateng P Kre Thormaduda More gi ADC M Bangkim Amadi Home gi Miyoi Kayasu Saruk Yaki DC na Home asigi Sabaloi dina Lariba Mafam Sang Loisinang Amnaba Mahaki Maikai degi Nimit Tarani gi Manungda Ahan Bagyu na Lupa Lak Mga Mateng Panglagani Haiki Home gi Maikai degi DC na Mateng Pang Bibagi Damag Thagat Pafangdoki ADC Employees Association Senapati Amadi ADC Teachers Association Sinduna Association Sigi Tabaktagi Potakrab Amadi Laikhidraba Singi Imung Manungda Ikai Kumnaba Utpa Amadi Awaba Phongdokpagi Thauram ngasi ADC Senapati Holda Pangthokre Employees Association gi thagi toloptagi senfam khara khaigat naraba matungda Laikhidrabagi imungda angamba tengbang pibaga loinana makhoigi mafamda ikai kumnaba utuna condolence service pangthokhi Hojik Pawada Association asigi miyoi nipal Laikhidre aduga miyoi kulumdoina thabaktagi pothakre Muslim nupi macha singi lairik tampham sang ama oriba kumbi kendra gi manung sanba borayang bi thongkhong da leiba madrasa da wangu borayang bi jila parisad ki member M Rajena Lupale singyang kai mating pikre borayang bi ward number amadagi mari fawbagi manung da leiriba ward sing da su Idul Fitr ga mari lenana atum ahaw kaya yanthokre In Khalak liba nahasing da Bible khangan ba amadi isai sakpa hennabagi pandam da Tamenglong da leiriba tongan ba searching da God's Promises Yes in Christ haiba theme da Vocational Bible School haukre haudopagi thoram da angang chani manga na saruk yakhi campaign asi lagliba June 13 ta loisingani MLA Megasan Jagi Scott amadi worker na NPP ge State Secretary Oriba L Thanin Maitei ki gari thugairakle amadi khutharakre ngasi yaripok khoromda pangthokiba pawmising unabada thanil namak phongdorakibada thogdok asi ngarang nungthil pung 6 makhairum taba matamda Thobal Khetri lekai da thokibani ising ichawko mari linena wangkhem kendra gi tongan mafam singda district administration Thobal ga potchai yenthok luraga halakpagi lambida Thobal Khetri lekai hautabi lampak mapa yorokpada wangkhem kendra gi MLA amade mahaki masel nupana mahaki gari thatsilakpaka loinena MLA na gari thogatna chatkhraga MLA gi Scott amasung masel nupaga gari Thugaiba amadi khutharakibani haiki asigumba pamdaba tawdok asi matungda amuk hana thoandana bahot aminasi miyamgi seba tawbada rajniti changna gumsi MLA khaktana tana miyamgi seba tawgadabani haina leibra haiba wafam phongdokhi amaromda hiram asige mari lena MLA megachalaga paw phongnaba matamda asigumba tawdok thokiba leite Thobal DC ga ngarang phaminaduna wangkhem kendragi ichawna mayok naraba awaba taraba singda potlam sing yenthoknaba wari saringaida thanin lanarol da relief material sing puduna satkibage Thobal SP na phana na bahotnabagi thaudokti thoki haiba wafam thamlakhi Kunipal Suba All Manipur Shooting Competition gi ngasi pangthokiba meter komanga gi junior men individual sports pistol NR championship ta Imphal West District Rifle Association gi Koni Santona Bamna score sani marfuma thoi unit asigi ajoi huidrom na score sani humputrani thoi amadi Jupiter Shooting Center Kanchipur gi Jupiter Asiam na score sani nipuni thoi phangduna ahan bani suamadi ahum suba takre meter komanga gi men's individual standard pistol NR championship ta Imphal West District Rifle Association gi ajai huidrom na score sani humpu taret district asigi Koni Santona Bamna score sani humpu amadi Imphal East District Rifle Association gi Kabib Kathar na score sani yankai taret phangduna ahan bani subamadi ahum subata khi meter kumanga gi junior men individual standard pistol NR championship tana Imphal West District Rifle Association gi ajai singh huidrom na score sani humpu taret phangduna ahan ba district asigi Koni Santona Bamna score sani humpu phangduna ni subamadi Jupiter Shooting Center Kanchipur gi Jupiter Asiam na score sani taratruk phangduna ahum so position takhi
मीटर यांखई जूनियर मैन इंडिविजुअल .22 राइफल्स ओपन साइड स्टैंडर्ड राइफल्स प्रोन एनआर चैंपियनशिप इम्फाल ईस्ट डिस्ट्रिक्ट राइफल एसोसिएशन की सिनाम कर्णजित स्कोर चनी 15 फंगदुना अहान पोजिशन ताखी मीटर कुमंगा की मेंस इंडिविजुअल पर्सनल गन लाइसेंस .22 स्टैंडर्ड पिस्टन रिवॉल्वर दा इम्फाल ईस्ट डिस्ट्रिक्ट राइफल एसोसिएशन की लेमपोपम दिना चंद्रना स्कोर 93 फंगदुना अहान पोजिशन ताखी थागचरी बोयाय हजि मखाता ना ngasi नोमगी ओइखिबा इंगा सागी पाव अमुक फंगबिगनी Environment Directorate की फंखिबा मसिग ओइखिबा इंगा सामरी नुजुगी पावदा ख्वाइदगी साखिबा सेल्सियस डिग्री 39.5 ख्वाइदगी इंबा सेल्सियस डिग्री 15.12 Muksite yang bising menelisang maximum dasar mariputara Nepal dasmik mariputara Nepal minimum dasar humfumari dasmik mariputara Mapal oiki ngasi gino suki pagisang Nepal dasmik kuntaret milimeter ni Aroy pada maroy bepau amuk Isang sohalaba miyoy singi damag Manipur ki governor na bahagi staff singaloy na nomagi tolop kathokre. Imphal East ki kayaw kendra da yung lising ani hena ising na thumsin kre kuda ki oy bateng bang sing phang dabadegi miyam khoy saw na re. Sajing karamda rel korban kai badegi miyoy sa kaya ising isaw ki awaba mayok na re. Amade Minister Leto Hawki Pamadi local Americ Karam Siamna Suhak Tengane yang singkre. Ngasigi wena di ISTP na pizaba Manipuri baw matanga sa lusinjari miyang tabiru ba pumnamakpo amukahan na kurumjari.